Hauji laiba lebaki irang asiga mari lenana sufam nompham khamdraba semitlonda awaba kaya ama mayoknariba singgidamakta yengjaraga DK Taper ki oina free course ama pakthukjagadawi hariba course asida pisagadawiba khudongchaba sing adudi blouse top the handwork tawba applique work tawba potli bag saba rani fi the handwork tawba amadi loina ludana stitching na chingba si taksagadawi course asida changadaba machang nama DK Taper ki maikaitagi puthokjagadi course asigi duration na 15 to 20 days exagadi tawjagadawriba course asi June gi second week tagi haujaragadi hiram asida interest leba ichilinaw singna makhada bizariba contact number asida natraga DK Taper gi IG page ta hina akuba marol gi damakta paw pawbiraba yari hariba course asi limited sit oijagani maram aduna ahanba lakpa ichilinaw singda khudongchaba asi bizagani